Mening tabir ba khoi pom na pu image tv na taram na oksha bagal na brothers kumar na khurumjari ngasigi maru oiba pauda a compendium of important decisions of Manipur Information Commission haiba mithon ba lairik ama chief minister and Biren na phongkhre Kaching Bazar gi amot akai sing Kaching municipal office ta paisiluna ba warep lokre the implementation of NRC in Manipur haiba hiramda Kanani Nabgi Mipam Pangthokre, Loinana, Iboy Yaima Sumang Lila, Award Jana Lukoida, Kosinakre, Mapung Paulo Virasi, a compendium of important decisions of Manipur Information Commission, Hainamington Balarik among us, Chief Minister and Birena Fongkri, Chief Minister Gi, Secretary the Pangtokiwa Thorum Aduda, Law and Legislative Affairs Minister Thonaudam Basanta, Additional Chief Secretary M.S. Khan, State Chief Information Commissioner, Manipur Oinam Sunil. Print amadi electronic media gi editor sing RTI activist sing na saruk yakhi thoram du wa ngang du na chief minister and Biren na hai lamdam asida matam gi palam ki ba lengak sing na record matik chana thamnam dabana hojik leiba mirol asina awaba kaya mayok nari masi pona maksi kok na ba lanai myo sing dagi record sing khongatuna digitalization gi thosil paikhat pa hore lamdam asigi marum apang imung manung kahal libasi land revenue record ni tin laitabana khudong sadab kya ase mayok nahan bani masigi damal state cabinet na digitalization gi thosil thorang paikhat nanaba phirep lobani haiki Kaching Suma Lekai Leba Sangrong Lairembi Harawagi Ngasi Lairoi Numita Manipur gi Ningthou su oiba Rajya Sabha gi MP Laisem Basana Zawbana saruk yakre Laisem Basana Zawbana ngasi ima Sangrong Lairembi Harawagi thorum yaw lakpada BJP da yawraba social worker Naurem Navachandra Kaching Municipal Council caretaker chairperson Naurem Sanjit Kumar atai caretaker council sing amadi lai committee gi Kangbuna Haraw taramna okay hari Amot akai sing lokthok tabadi Kaching Municipal Council Office ta paisuluna ba warep nakre Kaching Kaithel yauna ngasigi Kaching gi yumthong khudingdagi puraktuna leirak khulakta paiduna leiriba amot pasing ngasi numidang wairam phawbagi manungda Kaching Municipal Council na lokthokpa haudrabadi hayeng ayuktagi amot akai sing Kaching Municipal Council Office ta paisuluna ba Haina Miyamna Warep Lokre, Nasi Kaching Bazar Business Welfare Association, KBBWA na Sinduna Kaching Kaithel Lalay by Rabot Pakta, Pangtok Miyam Yokat Mifam Awadi Kanan Nabagi Thoramda, Miyamna Warep Asi Amat Oina Lokibani, Wakat Mifam Amadi Kanan Naba Aduda KBBWA, Senior Citizens Forum, Kaching Musing, Loina Kaching Kaithel Pangbi, Nupi Sing na Kaching Municipal Council na Haukiban with Taruk ni Asida Maram Amat Taktana Kaching Kaithel Amadi Kaching gi yumthong khudingdagi amot akai sing lokthokpa lepkhibagi matangda tongan bapenda wafam kya su phongdo nakhi wakat mifam aduda miyamna Kaching Kaithel dagi amot akai lokthokpiu Kaching khulaktagi amot akai lokthokpiu haina thaba placard sing sinnabaga loinana wakat mifam loisilakpada kholaw oina sut lawkhi tungda miyamgi wakat mifam amadi khananai nabagi warep adusu KBBWA na DC Kaching da pisinduna khangan khre hari Panbayai ngasi numit taruk tade ni asida Kaching Municipal Council na Kaching Kaithel amadi Kaching gi yumthong khudingdagi amot akai sing lokthokpagi thabak lepkhibana maram oirga lu nanbada mana kayak phanglakhraba Kaching ngasi di amot akai na pik thalle COVID-19 amuk halakadra haina mipai yamna mipaiba poknaringai chairak asida amot akai sing lokthok pidana leibana miyam da mipaibana poknari Maroi na Kaching Kaithel lagi tholakpa amot akai kayana maram oirga phattaba sing pumtharaktuna Kaithel phambi ima ibel kayada potpham phamba ngamnadre hayeng dangairba gaura lining chatpa singgi jairawbagi Kaithel anganba kanagadoriba asida Kaithel manunggi amot akai kaya asina maram oirga miyamna bot leiba changbada hangoiba phaunare hiram asigi matangda mari leinaba singna akanba mijeng sanghanningbagi wafam kaya Maikai kaya dagi phongdok narakli
Manipur Motors Authorized Dealer Oiba Bajaj Sales and Service ki branch showroom ama ngasi Kakching Lamkhai Assam Rifles Camp Manakta Hongdokre. Punjab National Bank Kakching branch ki manager M Bhagat na athoyo mitung amadi Manipur Motors Authorized Dealer Bajaj Sales and Service ki branch ki mapu Swami Pukhanbam yauna haunabi matung inna pangthokhiba ngasi showroom hangdokpa aduga mai leinana Manipur Motors ki General Manager IC Jain na phongdokpada ngasi Kakching da hangliba Manipur Motors Bajaj Authorized Dealer Sales and Service ki showroom asina Kakching gi miyam khaktada natana Kakching gi yumlon nabada leiriba Thawal Chandel amadi Technopol District ki miyam dasu kanaba kya piba ngamlagani showroom asida Bajaj ki chaka ani gari masa sing amadi ahum fanba auto rickshaw yauna gari sing phangbagi mathakda part sing ju phangani Miam da araiba mong da tongan ba veng singi khutang da loan gi khudong sabasu pigani khudong sabasing asit lobiu haiki athuba mitung oina saru yakiba PNB Kakching branch ki manager M Bhagat na phongdok khipta ngasi Kakching da hangdok liba Manipur Motors Bajaj showroom asidagi PNB gi khutang da auto rickshaw loan da pinanabagi khudong saba piri miam da khudong saba asi lobiu haiki Technopol District ki ke Jalmol Village da district asigi nauna sagatliba diet center ki phibam amadi more da leiba integrated check post ICP gi hojik leiba phibam sing Manipur Legislative Assembly Public Affairs Committee ki chairman ke Meghachandra na luchingba MLA mari yawa team amana chattuna yengchinkhre committee ki member oirba MLA Dr. Usam Deben MLA Letjamang MLA O Suraj Kumar yauna lenga ki tongan ba department sing official sing yauna Chatkiba Kongchat Aduna Ahanba Oina ke Jalmonda Kumja Lising Nitra Mangatra Tuki Matamdagi Hona Saba Horaga Ngasi Pauba Lushinba Ngamdana Laiba Technopol District Amatangaraba Diet Center ki Pibam Yankson ke Loyana Committee ki Maiketigi Lushindana Laiba Center Adubu Quality Laina Tabak Suraga Tha Ani Ahungi Manungda Lushinaba Pautak Piki Contractor ki Maiketigi Su Committee na Haiba Opam Adu Tabakta Ontoktuna Apiba Matagi Manungda Sangaba Yanaba Honagi Haiki Committee ki team Aduna Makatana Moregi ICP da Chatuna Post Asida Hojik Laiba Pibam Sing Mari Lainaba official Singa Unaduna Warisanaki Warisanaba Aduda official Singi Maikai Dagi India Langakna Myanmar ga Lalon Itiki Tabak Asi Makha Satanaba Sem Sarabasu Myanmar da Hojik Laiba Irang Asina Maram Oiraga Tabak Howa Ngamdabagi Matang da Wafam Kya Bogdam Ki Adubu Committee Maikai Dagisu ICP ki official Singda Border Trade Asi Hangbaga Mahusagumna Tabak Taunanaba Hotnabagi Matakta Hojiksu Kari Kari Tawu Yabagi Haiba Adu Yengchinnaba Wafam Kya Phongdokhi Ngasi Khongchat Adugi Matang da Committee ki member su oiba Wawai SG MLA Dr. Usam Deben na Khongchat asi Lengakna Miyamgi Yaifanaba Paikhatliba Tongan ba thabak asi kadai fawo miyam da phanghalabage amadi phangba yabage haiba adu yengsin ba chatpani dolana ke Jalmol da chahi kharagi mamang da saba hauraga lamgi che nabana maram oirga ngasi fawo loshindana laiba diet center asisu athu matamda loshinduna center asigi kanaba kaya Technopol district ki miyam da phanghanaba ngamlagani haiki sahi asigi March 13 dagi state asida Micron Chamakun gi Makha Laiba plastic ki polam sing amadi liter amagi Makha gi ising bottle sing yon bada athing batham khraba matung state asida plastic pusilapagi khwaidagi maru oiba upam ama oiba More town amadi More ward number 9 da laiba Laijon packaged drinking water sapamda Manipur Pollution Control Board no drive chathaduna athing batham khraba plastic ki polam kya phagat pangam khre plastic phagat ba ki drive adu board asigi chairman Dr. Usam Deben na luchingba board asigi official sing amadi More police ki team ga loinana punna chathaki bani More town dagi hokhiba drive aduda More gi tongan mafam da laiba dukan sing da changduna dukan gi sing aduda lairamba tongan plastic ki polam sing adu phagat pangamkhi loinana team aduna makhatana More ward number 9 da laiba Hill Drops Mineral Water Industries da puthokpa Laijon packaged drinking water gi 500 ml gi ising bottles packet listing amarom ising handriba 500 ml gi bottle ahang ba amadi bottle kamthok triba perform material bora kaya super pangam kibani loina industries asi chalaiba matamda Manipur Pollution Control Board tagi license logadaba adusu loram dana
चलाइरंबा थेंगनरखी ngasi drive aduga mari lenana chairman Dr. Usum Devena plastic na miyoiba खुनाइदा पीरिबा तोंगान तोंगानबा चैथेन कया असि येंगलगा चाही असि मार्च 13 दगी लेंगाकना माइक्रोन चाम कुनगी मखादा लैबा प्लास्टिक की पोलम सिंग अमदि लीटर अमगी मखादा लैबा मिनरल वाटर सिंग असि योनबदा अथिंगबा थमख्रे अदुबु हाइबा अथिंगबा असिगी मायोक्ता कनागुमा मियोय खरना प्लास्टिक पोलम सिंग असि योली मरु ओइना म्यांमार रोम दगी हाइबा अथिंगबा थमख्रबा प्लास्टिक की पोलम सिंग असि स्टेट असिदा लेप्तना पुसलकपदगी बोर्ड असिना ड्राइव असि ngasi more town da hodopani haiba drive asi makha tana su state asigi toan ba mafam sing da leptana chathaduna athing batham khra plastic ki polam sing asi leptana phaga khigani maram asina manipur miyam su asigumba athing batham khra plastic ki polam sing asi makha tana sinaba amadi yon ba lepiu karigumba board ki maikai dagi drive lakpada yolamba thengnarabadi makhoi gi mathakta chapchaba action logani loinana ngasi ki drive adu chathabada Tennakiba Hill Drops Mineral Water Industries asina Manipur Pollution Control Board tagi license loram daba amadi athing batham kha plastic yolambaki damak hena kanba action su loguni haiki matam sangna loisinba ngamdana laklaba lamlai constituency gi manungda leiba Thayong Health and Wellness Center gi nong saba building lamlai constituency gi MLA KS ibom sana miyeng sanglak padagi hojik saba lochilak kadore MLA na mari lainaba singda haibada अथुबदा साबा लोसिननबा होटनरिबा फिबम ngasi masa chatuna yengsinki MLA na building adubu sariba contractor da tinthadana losinanaba paukta pikhi amadi khunja singasu building asi sariba contractor sinmi singbu ayatpa pibiganu mateng pangbiu haina appeal tawki MLA na mityeng sangduna health and wellness center building losinaba hotnarakbabu thayong khunja singa thagatpa phongdok rakhi Infal more lambi ki more gi M Chanau village manakta laiba chingmai ama kanghodana horku maina changlak padagi lambi asida service toramba gari sing ngai hak palure mai chakpagi thodok adu ngasi nukthil pung ani helakba adwaida thokibani mai chakpagi pau hek phangba more fire service ki team SDRF ki volunteer sing keso more forest department amadi local water tanker amadi miyamna matam sana laktuna mai kanbagi thabak chathaki amadi manak nakna kundari ba yumsing saklam gadaba asidagi kanba ngam haure hari Manipur da National Register of Citizens NRC implement tawgadabni haiba khongjang mahiroi luktaruk na changchilak pogi saru ama oina the implementation of NRC in Manipur haiba hiram da ngasi nomogi oiba consultative meeting ama city convention center da pangthokre lamdam asida laiminariba community singi leaders sing amadi stakeholders singi oi na Pangthok mifam adugi matangda mahiroi luktaruki spokesperson MSF ki president maibam Jules na hai laiminariba furup singi marakta wakal taminaduna lamdam asibo kannanaba amadi Manipur da NRC chatnanaba ngasigi asigma mifam asi pangthokpani ngasigi mifam asida apunbagi warep lawraba matungda lengakta khangangani aikhoigi lamdam asi border state oibana yumthang nana leiba Myanmar Bangladesh amadi Nepal singba lamsing asidagi illegal migrant sing changchilaktuna aikhoigi sing amadi lam tamgi lamsingda anauba kulkya chamjilaktuna angakpa mawongda population growth ama lakli amaromda mitop sing asina aikhoigi reserve forest area phawba kokthokuna poppy plantation phawba Chatharakli lamdam asida NRC athubada chatna hodaba tarabadi matam kharagi matungda mitopna langoi chanduna isagi yumda ekhoi leifam phawba lektaduna mutkiroi haini leite maram asina lamdam asida mitop kaya leiri kaya changchin khre haibasi khangdok nanaba athubada NRC chatna hanaba hotnabada lamdam asigi miyam khurimak amato oina hotnaminaduna yiramdam asibu mitopta langoi Chansilakadoribagi Gamin House Hondoki Kundrapa constituency Manung de Laiba Mianza Sing da Lam Yolamba Amadi Masagi Ojaba Karagi Damak Aadhar card on Toktuna Voter Palamba Toklabadi Maduda Chenaba Mio Singi Matakta Action Lokat Kani Haina Peace and Development Coordinating Committee PDCC ki Secretary Togdam Hamjit Nangasi Manipur Press Club ta Pangthokpa Pamising unaba amada phundokre mahakna makha tarduna radam asida mitop miansa singna
नियम की वांगबदा संचिलकपा असिना येलहोमी ओइरिबा सिंगबु मुतखिबा याबगी फिबमदा लेसिलकले येलहोमी कन्ननबगी अमत ngairba pambaidi lamdam asida NRC chatnaba asini NRC chatnanaba paikhatnaba changchilakpa khongjang kayada PDCC na saruk yagani yelhomi oiriba singbu kannabagi pandamda CSO kayana changchiliba khongjang sing asida saruk yaduna PDCC gi members sing nasu ngasi Imphal East DC da NRC chatna hananaba memorandum pisin kre haina phondoki Manipur State Sumang Lila Council na sinduna kulumdoi shuba Sumang Lila degi thorom ngasi Imphal gi Palace Compound laiba iboyama Sumang Lila sanglenda pangthokre thorom aduda sahi asigi oina iboyama Sumang Lila award saknairba Sumang Lila aiba miyamna chana lukoi haina khangnaba oinamsa tunanda khusina khibaga loinana veteran Sumang Lila artist singda khudul pot singsu piki thorom adugi athoiba mithung len ओइखिबा कोरस रेपरेटरी थिएटर के चेयरमैन डॉक्टर रतन थियाम हाइखिबदा मालेमदा अनि सुद्रबा ख्वाइदगी मपांगन कनबा सुमांग लीला हाइबा थिएटर अमा मणिपुर दा लैजै हाइबा वकलोन असिदा मिपुम खुरिमकना चत्रबदी सुमांग लीला चौखटबगी खोंजेल वाटकनी मसी लैरबददी हौजिक लांथोकलेबा असिगी मथक्ता अमुक्का हेना मालेमगी थाकता लीला असि लांथोकपा ngamgani folk theater asi मालेमगी ओइना मफम मफम खुदिंगी ओइना लोइना लैरि अदबु अखोइ मणिपुर दा पॉपुलर ओइबा असुमनदी ओइदे सुमांग लीला हाइबा असिदी मरोमदोम लेपचबा ngamlaba amadi चेतना युम्बी युंगलंबा folk theater amani सुमांग लीला संगलेन असिगी matangda paladuna mahakna hai सुमांग लीला संगलेन असि लीला तौरिबा amadi audience singi मित्येंग दा करी ओहनिंगबगे हाइबा असिना ख्वाइदगी चावा वहंग अमा ओइरी संगलेन असि तसेंगना हाइरबदी चौखत थौरांग लौखतकदब कया अमा वाटली हौजिक इबोयामगी इमुंग मनुंगना होटनरी अदुबु मथंगदा कदाई यौना पुखतकदगे हाइबा वहंग असि लैरी लोइनना संगलेन असि मालेमगी थाकता फौहनगे हाइरबदी मफम चावा असि दरकार लैरी अखोइना सागदोरिबा संगलेन असि करम्ब संगलेनो मालेमगी थाकता संगलेन असि साब ngamgadauribra haiba asi khananaba mathau tai amaromda संगलेन असि साब matamda audience singi comfort amadi artist singi comfort yengduna साब tangai fade haiki thorom adu Manipur State Sumang Lila Council gi President M Purimasi Laimana thorom mapu oiduna Manipur State Sumang Lila Council gi lifetime President su oiba State Kala Academy Awardee Sumang Lila PH Gunachandra Sharma guest of honor oiduna saruk yaki thorom aduga mari lena lamjingba artist association gi chahi asigi oina best production play takraba Sumang Lila panthau sangai utki Manipur lenga ki cabinet reform amana lamdam asigi mapam kaya kharadagi yusungba yonbagi leramba athingba lauthokiba warep adu handokadabni haiduna coalition against drugs and alcohol kada amadi lamdam asigi tongan tongan ba imalop singna chatharakba democratic oiba khongjang singge saru ama oina ngasisu Imphal West District ki Moirangpok Moirangjen Hingol ahibam lekai community hall wakat pam pangthokri wakat bifam adu lekai adugi Mera Paibi Singa All Manipur Women Social Reformation and Development Samas Nupi Samas amasung kadaga punna khusamnaduna pangthokpani wakat mifam aduda saruk yakiba singna Manipur da yu legalization tawbu yaroi cabinet ki warep hando u amasung yu dagi Manipur gi miyam kalu haibna singba kholauk sing lauki an apostle of courage and valor of the Indian independence movement haiba timda yampam oiduna Nasidagi Horga Namit Humni Chupna Tangtra Marifa was a Tagadava International Seminar Hodokre Manipur University Court Hall the Department of Ancient History and Archaeology Manipur University Indira Gandhi National Tribal University Regional Campus Manipur Amadi IIT Guwahati na Akhil Bharatiya Itihas Sankalan Yojana New Delhi Bharatiya Itihas Sankalan Samiti Manipur NG College Imphal Thai Bharat Cultural Lodge Bangkok Indian Association of Thailand Netaji Welfare Foundation Malaysia Malaysia Bengali Association United Indian Army Families and Activities Association ga punna kusamna na sinduna pangthokliba international seminar adu kau Imphal gi BC Professor Anupam Mishra na hodoki thorom aduda MU gi Vice Chancellor Professor N Lokendra Singh na President amadi Akhil Bharatiya Itihas Sankalan Yojana New Delhi gi Organizing Secretary Dr. Balmukund Pandey na guest of honor oina so yakibo loina na Balak Sena INA veteran Bangkok
Thailand Raj Sachdeva, Indian Association of Thailand ki President Chawan Thakur amadi Netaji Welfare Foundation Malaysia ki Chairman Datu Kumaran Sathivaluna special invited oina saruk yaki. Thasi ki taret tagina mafal fawa MDU Hall da pangthokiba kuntaruk suba state level yoga physics championship da team champion oirakraba Kanglei Lel Yoga Training and Research Center KYTRC Kwakaitel ki team bu taram opoi thorom ngase Kwakaitel leiba KYTRC ki president gi yumda pangthokri tongan ba category da Sanakiba nupa amadi nupi sanori singbu putning thogat pagi thorom aduda KYTRC ki president Posangbam Arun Kumar All Manipur Yoga Association ki Secretary General S. Ibuhul amadi President L. Ibo Pisakna President Member Singh Oiduna Harau Taramna Okre Hari Bharatiya Janata Yuva Morcha na sinduna BJP ki Foundation Day April 3 tagi Dr. B.R. Ambedkar ki mapok numit April 3 forward chathagadaba Samajik Nyay Saptaha Social Justice Week ki manung chana Thawal District ki manung chanba Thawal Mandal dasu Lemna layang bagi kem amang asi Thawal Sabal Tongba awang Laikai Community Hall da pangthokre BJYM amadi CMO District Health Mission Thawal na kusamnaraga sinba thorom aduga mari leinana paumi singda L Devan Hai Laibak sinba thungna pangthoknariba thorom asi Manipur gi oinasu Manipur gi Chief Minister N Biren Singh amadi BJP gi President gi Sarada Devi gi paukta matung ina BJYM Manipur Pradesh na sinduna ngasi lamdam asigi mafam sinba thungna lemna layang ba kem asi pangthokpani thorom asigi pandamdi leiba asigi manung hanjidba ana layang sang dagi lapna lay mafam singda chattuna lemna ana layang chathaba mathau taba test amadi hidak langthakna singba sing piduna hakchang phana thamnabani haiki Manipur lengaki makai dagi hokiba April 3 ta Thawal District makhada leiba Assistant Commissioner Thawal na Kamjong Thawal amasung Technopol District ki manungda leiba chingdagi nung pek ba yaroi haina order ama thokiba aduna maram oiraga Thawal District ki ingawrok amasung Karl chingdagi nung pekcherga imung manung pujariba labor kaya da kham thengna awaba mayong na hale athingba si labor singi khanbiraga komthokpiu haina Jingnung Quarry Committee no poksek magi makai dagi lenga ki pukning singchilakli hiram asigi matang nang asi no poksek mai da pangthokpa pawgi mpham amada Jingnung Quarry Committee gi member Thangjam Premjit amadi Muhammad Abir Khan anina phongdorokpada Manipur lenga na handak thamlakliba nung pek pa yaroi haiba athingba asina lamdam asomda nung pek laga hingjariba labor singda aduki matik awaba mayok na halle nung pek laga imung manung Pujari bani amadi isa isu sing thakjari ba labor singi yengbirga athengba asi komthokpiu natraga upai ama pibiduna hingnana bagi lambi ama pibiu haina mahakna makhatana lenga ki pukning singsilakhi Tatuk suba nupi khunai Mairapaibi Martyrs Memorial Day palan ngasi Observation Committee nupi khunai Mairapaibi na sinduna YMDA ground liwa lambi maibam lekai bokul makong da pangthokre thorom adugi saruk ama oina ing kumjal singam sapam mapurni thoida maibam lekai mara sangda phamduna leiba Mairapaibi ima singda masak khangdaba gari amana taktuna mafam adumakta da thawai mangkhibi ima laifrakpam ibethoi debi khoisnam tembi debi Sagol Sem Asalata Devi Khoisnam Yaimavi Devi bu ningsing laduna bokul makhom lapakta leiba Mairapaibi gi mitamda hailei katuna kai komna otkhi thorom aduga mari leina Southern Sporting Union singjamai President Robin Blackie na phongdokhibada adungai matam ima ama security force singna lalhuba sing phabagi Mingda yumda sangduna nupa sing faba punba miot minai chataba nupi oibi kayagi ikai khumnaba manghan biramba na chingba thodo wathok kya leptana chathrak padagi khamba ngamduduna mama oibi singna chongthuroktuna khutta maira paiduna ahing tumduna macha singbu security force singi makhutagi kalhuna naba maira iho asi hokhibani matam adudagi hogduna ngasi fawba mama oibi singna khutta maira paiduna macha singbu awafamda takhidana naba senaduna lakli madumaktada natana leibak asigi isu amadi iho kayada nupi oibi singna achoba thodang kaya lauduna laki haina mahakna haiki
ख्वारमन कैथेल की अकोइबदा फमलिबा दुकान सिंह असिगी ओइबा बाइलो दी लई अदुबु कैथेल मनुंगदा पोटफम फमलिबा सिंह असिबुदी कानबा लो अमा लैत्रिबा असिना कैथेल असि सिरबसु यारे हाइब्रा हाइना वर्किंग कमिटी ख्वारमन इमा कैथेल की को कन्वीनर असेब निर्मलाना ngasi ख्वारमन कैथेल नंबर 2 दा पांथोकपा पाउगी फम अमदा फुंदोखरे वर्किंग कमिटी असना पौना बाजार दा लैबा प्रदीप जैन की फनेक हाउस हाइना खंगनबा दुकान अमदगी IMC ना पीबा लाइसेंस अदुगा मरी लेना IMC की कंसर्न ऑफिसर सिंह उनरुबगी पाउदम पीरदुना महाकना मखाताना हाई ख्वारमन कैथेल मनुंगदा इरमदम की इयोंग फीगी पोथोक असुम हंथरकलिबा असिगी मरम थिगतलुबा मतमदा कैथेल असिगी अकोइबदा नॉन मणिपुरी दुकान कयाना इरम असिगी इयोंग फी लौसिलगा योले हाइबगी पाव फंगबदगी था असिगी निपालदा हाइरिबा दुकान असि यंगछिनबा चटलुबनी हाइरिबा दुकान असिना इरमगी इयोंग फी अदुकी मतिक यामना योलंबा थेनरकपा असि पेंददुना कनागे एब यावरगा योलिबनो खुदकता लोचननबा हाइरबा मतमदा दुकान अदुगी माइकैदगी IMC ना पीबा लाइसेंस पुथोरकपनी लाइसेंस असिना मरम ओइरगा ngarang कैथेल इमा सिंगा IMC की कंसर्न अथॉरिटीज सिंगा उनबा मतमदा IMC की वाइलोदा अपाम्बा प्रोडक्ट योनबा याबगे अयाबा पिरंबा मरमना पोलम सिंग असि योनबा याबनी मसिदा IMC ना करिसु तौबा ngamde तौबतबु दुकान असिगी ममिंग फनेक हाउस हाइबा असिदी ककप यागनी हारकपदगी इमा सिंगना IMC की बाइलो अदु थिगलुरे बाइलो अदुदा मणिपुर म्युनिसिपल एक्ट 1994 के सेक्शन 209 दा वाफम कुंतरेट पल्ली वाफम सिंह अदुगी मतुंग इना IMC ना कैथेल की इंस्पेक्शन रेगुलेट तौबा अमदी मार्केट प्राइस लेपा सा उसे योनबदा हेल्थ कंसर्न ओइबा सेफ्टी की लाइसेंस पीबा अमदी पीख्रबा लाइसेंसिंग अमुहन्ना ककपा नत्रगा हिंगत हनबगी वाफम यावरी हाइखि व्हाइट कॉलर जॉब मिपुम खुदिंगमक फंगबा हाइबसी ओइथोक्तबनी मरमसिना मणिपुरदा थेंगरिबा थबक फंगदबगी समस्या असि कोहननबदबक मणिपुर सरकार असिना स्किल डेवलपमेंट अमदी एंटरप्रेन्योरशिप ता अहेन मिजेंग थमदुना मखल मखा कया की पॉलिसी प्रोग्राम फाइखले हाइना ngasi स्किल लेबर एम्प्लॉयमेंट एंड एंटरप्रेन्योरशिप मिनिस्टर हाइकाम दिंगोना फोंदोक्रे मोदी लेंगाकना सही मापनदा ओबीसी की याइपा थौरांग हाइबा थीम की मखादा बीजेपी ओबीसी मोर्चा मणिपुर प्रदेश सिंधुना इम्फाल लेबा जेन मणिपुर डांस एकेडमी दा पांथोखिबा एंटरप्रेन्योर्स मीट की थोरमदा महाकना मखा तारदुना हाई स्टेट असिबु चौखट हननबा होटनबदा नारोल सिंह अचौबा थौदांग लई बीजेपी सरकार लाक्ट्रिङैदा नहा कया तंगदु लैतादना लैरंबा असि हौजिक बीजेपी सरकार दा लाकपदगी अचौबा अहोंबा अमा उबा फंगलकली हौजिकती नहा कया अमा मसा मसा इनोवेटिव आइडिया कया पुथोकनदुना सेल्फ रिलायंट ओइननबगी पांडमदा चंगलकलीबा असि यामना थागतनिङाइनी हाइकी थोरम अदुदा बीजेपी मणिपुर के प्रेसिडेंट ए सरदा देवी केवीआईबी के चेयरमैन एन निम्बस बीजेपी मणिपुर की वाइस प्रेसिडेंट एल मीनाबंता सिंह अमदी बीजेपी ओबीसी मोर्चा मणिपुर के प्रेसिडेंट राजकुमार नोंगड्रेन खोंबा मैटेना थोरम मपू अमदी अखन मिथुंगलेन ओइना सरुक याकी प्रोग्राम अदुगा मरी लेना 2022 के HSLC एग्जामिनेशन दा मार्क यामना वांगदना पास तौखिबा ओबीसी की माहिरोय तराबो सेमना रिकमेंड तौरकपगा लोइनाना मना मथुम सिंह सु यंथोखी एंटी नार्कोटिक टास्क फोर्स मणिपुर अमदी खोंजोम पुलिस स्टेशन थौबाल डिस्ट्रिक्ट अनि न पुन्ना खुसमनदुना ड्रग एब्यूज एंड इलिसिट ट्रैफिकिंग हाइबा थीमदा नोमगी ओइबा मियामगा वखल तामिनबगी थोरम अमंगसी खोंजोम द लेबा खोंजोम स्टैंडर्ड इंग्लिश स्कूल द पांथोखरे सोशल वर्कर TS नोदियासान RDS इंटीग्रेटेड रिहेबिलिटेशन सेंटर फॉर एडिक्ट्स खोंजोम की प्रोजेक्ट कोऑर्डिनेटर KS रोबिंद्रो अमदी स्कूल असगे एडमिनिस्ट्रेटर L शक्तिधरना अथोइबा मिटुंग सिंग ओइदुना हौदोखिबे अवेयरनेस प्रोग्राम अदुगी मरु ओइबा सरु अमा ओइना PSC खोंजोम की मेडिकल ऑफिसर डॉक्टर जेनिफर देवी अमदी खोंजोम PS की OC इंचार्ज इंस्पेक्टर के संतोषना रिसोर्स पर्सन ओइना ड्रग्स एब्यूज अमदी इलिसिट ट्रैफिकिंग हाइबा हिरम सिंगदा वांगांगदुना महिरो सिंगा वखल तामनखि कांग्रेस पार्टी मनुंग चरांग नबल लेरबसु वंदे मातरम एक्सप्रेस ट्रेन लमथाबगी थोरमदा राजस्थान चीफ मिनिस्टर अशोक गहलोत न सरुक याखिबगी मटांगदा प्राइम मिनिस्टर नरेंद्र मोदी न गहलोत पु मरुक अमनी हायदना थगतख्रे वीडियो कॉन्फ्रेंस की खुथांगदा
ट्रेन लमथाबगी थोरम अदुदा वांगनादुना प्राइम मिनिस्टर मोदीना हाइखिबदा कांग्रेस पार्टी मनुंगदा चरांगनबा लेरबसु चीफ मिनिस्टर गेहलोटना चौखट थौरांगी मतांगदा डिमांड कया तौरी मदुना मरम ओइरदुना बंदे मातरम एक्सप्रेस लॉन्च तौबगी थौरमदा सरु यारिबनी लमथाबगी थौरम अदु जयपुर जंक्शन रेल स्टेशन दा पांगथोखी रेलवे मिनिस्टर अश्विन वैष्णव राजस्थान गवर्नर अमसुंग अतै मियोय क्या सरुक याकी प्राइम मिनिस्टर मोदी ना हाइकिबदा गेहलोत जी नाकी खुद अनिमकता लदु लेरबनी रेलवे मिनिस्टर अमसुंग रेलवे बोर्ड की चेयरमैन अनिमक राजस्थान दगिनी अखोई अनिगी मरुप मपांग ओइरिबसिदा नाहकना थाजब थमलिबा असिगिदमक थागतली हाइबो फमसु प्राइम मिनिस्टर मोदी ना थमकी रोइबदा मरोय पाव अमुहन्ना ए कंपेंडियम ऑफ इंपोर्टेंट डिसीजंस ऑफ मणिपुर इंफॉर्मेशन कमीशन हाइबा मिथोनबा लाइरिक अमा चीफ मिनिस्टर एन बिरेन ना फोंखरे कक्चिंग बाजार की अमोट अकाई सिंह कक्चिंग म्युनिसिपल ऑफिस ता पैसिलुनबा वारेप लौखरे द इम्प्लीमेंटेशन ऑफ एनआरसी इन मणिपुर हाइबा हिरमदा खननि नबगी मिफम पांथोखरे लोइनना इबोय याइम सुमांग लीला अवार्ड जना लुखोइदा खुसिनखरे मसीगिदमक्तदी पाउदम पिजबा मतंग असिदा लोइसिनजरी मिजिंग ताबिरबा ख्वाइ पुनापु अमुका हन्ना खुरुमजरी Matamgi ichel da